Blue Hawk Cricket Club Khurai Lamdong Kaithelgi Founder Member amasung President oirambaga loinana Imphal District Cricket Association gi Executive Member oina thopuramba Maisnam Rosendra Luwangna manung matam sadana laikidabada club asina awaba phongdorakli Mahagna laikidabada club asigi office bearer amadi member singna tha asigi tang ani gi ayuki pung tara tabada COVID-19 gi SOP ngakna mifam ama pangthokre Laikidabagi imung manungna nanghuriba awabada club asina saruk yabaga loinana laikhidrabagi thawaina mabugi mafamda ingna signa leiba oirasanu haina Blue Hawk Cricket Club na phongdorakli Ibema nangbu mobile da sanale anu kaidorage mi na manabi laije hoidi kari paramedical tamba sale habra kaino ado nangsu khara chalaga hangusudana Yumda game sanaraga advance sum laiba do kanaroiba chak charse lao ko Laizalai khibrota mo Madi simsta medical tambasat khine ai kona mungla age de fare adudi ai ma la kan tamage ko hoi chatlu khige Admission open Saina Institute of Medical Science teams ai lehorage ko ma misna ai khoi dela amira hoi nangna medical tamba satpado ai siawge na nang nakta hangbala ini yani adudi heng chatmina urase lao manung changose General Nursing and Midwifery GNM 3 years course 12 pass in arts or science stream in confused to become a part of one of the most respectable professional career of all time 12 pass and above duration 3 years 6 months BSc in Medical Radiology and Imaging Technology DMRI ultrasound MRI CT scan ECG X-ray BSc in Medical Laboratory Technology DMLT BSc in Operation Theatre Technology BOTT recognized by Indian Nursing Council New Delhi Government of India and affiliated to BSS Government of India. Please contact Saina Institute of Medical Science teams, Porompat branch, Porompat crossing opposite SBI and Chinikon, Sena. खुरुमजरी तोमथिंगानबा मिते लोइतोंग ममना अयुक पुंग तरागी MAMITv न्यूज अपडेट पिजरी चाही तरुक फरकलब इंडिया गवर्नमेंट अमदी NHIM अनि की मरक्ता खुयेक पिनकिबा फ्रेमवर्क एग्रीमेंट गे मतंगदा ngarang चांडियल नागा पीपल्स ऑर्गेनाइजेशन CNPO अमदी मसिगी मखादा लैबा यूनिट सिंगना चांडियल डिस्ट्रिक्ट हेडक्वार्टर्स ता लैबा CNPO गे ऑफिस ता थरम अम पांगथोखरे थरम अदुदा चांडियल नागा नाकपिगनी यूनाइटेड नागा काउंसिल UNC के स्पीकर General Nahai India government amasung NHIM anigi marakta khuyek pinakiba numit asi ningsingduna UNC gi makhada leiba Naga tribes kanglup kunna thorom pangthokli thorom asigi maru iba pandamdi Naga government akpigani India government amasung NHIM anigi marakta khuyek pinakiba framework agreement adugi matung ina tung koina chatnagadaba Naga gi warishin ama pubiraklo haina India government da paujel pibne haina General na makhataki people na mandate P was a collective leaders the Piram in 2005 tani. After 10 years, Sigi agreements la 15 or the final solution is upon Baganogi la Kadavanina, Matam Sangra have Gilavuni. Manipur the Leriva, UNC the Hiwi lives at 20 tribes like Chandil 9 Larry, Cinema Pam Kuding, the Tauduna, Observe Taudun Lay. Observe Tabushi the message Tadopani.
Government of India da initial ga noi na framework tawbu se adu the base tawraga IM ga tawba framework se sida base tawraga solution do lasting ogi solution political solution se pubio have which message thadopani have se ai thamlage Tharomaduda Naga Students Union Chandel, Naga Women's Union Chandel, Naga Chief Association Chandel amadi tongan ba church ki makok thongba kayana saruyaki. Hauki pung kunmari di India gi miu lak yang khai mathoi lising yang khai mathoi chahum mau drama thoi COVID vaccine kap thok ki bagaloina na apun vaccine kap thok ki ba missing crore niphum nipan ga lak niphum mathoi hen kre. Puna miu crore niphum nipan lak niphum mathoi lising marphum mathoi chatu humdra tarungna vaccine kap thok ki ba sigi manungda miu crore kuntra tare lak humdra lising mau dra ga nipan chaunga mau drama thoi na han matang ka ki vaccine kap kre duga miu crore tara lak humdra lising marphum doi supna marphum mangana ani shuba tangka ki vaccine kap kraba kanglup ni hairi COVID-19 laichet lakshin mangamnan wag pandam da tangkak naina lengang na curfew thamlak ki ba du ngarang numidang order ama amuk thoktuna lakliba tangteret fawwa sangdok kre State Disaster Management Authority ke chairman su oiriba Chief Secretary Dr. Rajesh Kumar na thokpa order amagi matungina state asida hauji positive oibagi chang wangna maram origa Imphal West, Imphal East, Bishnupur, Thawal, Kakching, Churachandpur amadi Chandel district ta lakliba tangteret fawwa curfew chathagani nauna tholgliba order adugi matungina inchang napi yonbasing nongmaijing yumsakaisha amadi irai numita ayu pung tare tagina tara fawwa hangba yagani grocery dukan singina ningthaukaba sagol sen amadi irai numit ke ayu pung tare tagina tara fawwa hangba ayaba piri stationary mobile service amadi computer service ke oina ayu pung tara dagi nungkil pung ani fawwa ningthaukaba yumsakaisha amadi irai da hangba yagani haina Dr. Rajesh Kumar gi order aduna makha tarakli India ki Prime Minister Narendra Modi yauna tongan ba national leaders sing unanaba New Delhi da chatkiba Manipur ki Chief Minister N Biren ngarang Union Home Minister amadi Defense Minister yauna ate Union Minister singasu unakre khongchat adu de Union Home Minister Amit Shah Defense Minister Rajnath Singh Finance Minister Nirmala Sitharaman gasu unaduna center dagi state government da mathok taba mating sing bibinaba Chief Minister N Biren na Dakshin ke hairi loina Tribal Affairs ke Union Minister Arjun Munda su unaki unabadu da chahi asigi oina ahen fan pirakani haibagi thazaba Arjun Munda na pirakki hairi Tamai Assembly Constituency ki manung chana laiba Lamleng Kong tungjang baishong da hokiba August ani gi ayukta maslai thoktuna IT road ki lambi gi saru meter chani rom nung amasung lainang na phumjin kiduna lambi fauna ba yadana lairamba adu DFO Kangpokpi SDOT Waichung NDRF SDRF amadi Kangpokpi police na yengshin bagaloina na lainang na kupsin kraba saruksing adu sengdok kre hairi thabak sing sengdok ba adu da mari lainana matam chana pakhat pagidamak Chief Minister N Biren na thagat phongdorakli Social media ki khutang na piba paujel amadi Chief Minister N Biren na hai TY chungi maslide aduna low acre kuncharom amadi lambi gi meter chani chahum rom lainang amadi nungna kupsin ki lambi adu hojikti JMDC na JCB sijin aduna sekdok le makhata na nong churak labdi maslide amuk tholak pa yai miyam na thengnare khudung chada basing laingang na lehendana wa kan honari haina CM N Biren na makhata ki Lelong Primary Health Center amasung Community Health Center anida madik chaba laboratory ge kusukulai amadi operation theater laitamna maram oiraga below poverty line gi makhada laiba yauna micham singna awaba ka mayukna re haina mission future star lelong na thadorokba cherol amana hairi cherol adugi matung ina matam ga chuna ba mong da sengwat sagat pidaba sina maram oiraga major case kaya lakpada lairba miyam khamtheng awaba mayuknari amadi layeng na ba sel laitabana mioi bagi punshi kaya pikhamnan mada tatana thohalli lanai hospital singna layeng na ba kakpa ticket mamal dagi horaga tongan ba test tawna hodabada yamna chawba awawa kaya mayuknari maram kaya se una local MLA amadi paliba lengak asina tuminna laithokliba si mioi bagi hak khonggauna bani haibada haiman muthokloi sothariba sing asi athuba matamda lengak na mi eng changbina ba mission future star gi wangang loi Aziz Lauripna khuyek piduna thadrokba cherol amana hairi Hauki batang amagi nungchin
Imphal East ke Golapati KR Playground da mamanaba ahum mari ga famling ida Imphal East District ke commando team ama laklaga curfew thugai haiduna food chaiba torokpada kibidagi Imphal Turenda chungtha kibidagi sina fangkiba sangai yumpham part 1 Maril Kungi Faris Khan gi mishi asiga mari lenana JSC ama semkra hairi JSC sigi member Muhammad Basir Ahmana Fongdorakpada Faris Khan gi misi asi Imphal East District ke commando na piriba sakti adugi mathakta kahenba sakti sijinabadagi thogan kibani asigumba thodok asi matungda mukhana thoktanaba sarkar gi mari leinaba singna yengshinbiu Faris Khan gi misi asi de chenari ba commando sing adusu commando sing asigi mathakta lainga ke mari leinaba singna thigat piduna ain gi obe action lobiu haina wafamsu mahangna thamlaki Yaningde haukiba tang ama thanipan 2021 ing nomaijing numitki nungthin pung manga taba matamda Golapati Kerlen Playground da MD Faris Khan Sanoplet Islamuddin amasum makhoi ahum mari phamduna leiringaida Imphal East Commando gi team ama laklaga huba saiba tawbadagi kiduna turenda chongthakibada numit humni subada sina phangba asi commando gi ahenba thawongdagi thokhibani asigumba ka henba commando singi thawong ase Manipur Sarkar na makhoida ahenba sakti pibadagira natragana tawge haina tawribra haibase lamdam asigi praja singna thijinbinaba mari leinaba Manipur government gi mari leinaba mi singna mioi singna khanghan binaba ningsingjari Imphal East Commando gi team asibu lamdam asigi JSC na condemn tawi Mandle Ningol Takelamum Kamla COVID-19 na maram orega tha asige amada manung matam chadan laikidabda All Manipur Students Guardian Organization na minute ani tumina leptuna laikidravigi mafamda ikai kumna utuna awaba phungdokre Kamla Mandile amadi Manipur Meitei singa naknaba mari thamnaduna Myanmar gi Meitei singbu saktaktuna afaba mari sagal ambi misakamni mahangna laikidaba asigi namak Mandle amadi Manipur gi oina mamal yamnaba misak ama mangjabani magi thawai mirial na mapugi leikonda ingna chikna leibo oirasanu haina All Manipur Students Guardian Organization gi secretary Sumati Sawarpamna tadrokbar chirol amana hairi Lomi singna thawal gi selo lamyai lokol faudun cheliba mayai lokhong tengbagi thabak chathariba sida thawal esigi MLA hanagi chief minister o ibobina selgi tengmang pirakre Mayai Lokong asi matam sangna semidaba amasung napi haujinduna ising chenma ngamdana leibadagi lamdam asigi lomi singna haukiba July 19 dagi sengdokba haurakibani MLA o ibobi gi sel tengmang adu mahaki machanupa khangabo esigi MLA o Surja Kumar na Lokong asida laktuna lomi singda khusina kibani hairi COVID laichet asina maram oiraga khamtheng na wanaraba matam asida lawmi singna har fangdabagi awaba mayok nariba asi kharada oirabasu kukna ba haiduna Morangthem Ibotombi Memorial Charitable Trust ki President Hanagi Minister M Okendrona Morangthem Ibotombi Memorial Land Bank gi beneficiary singda lemna harbek amamam yenthokre lawmi singi har yenthokiba aduga mari leinana M Okendrona hai haukiba Morangthem Ibotombi Memorial Land Bank Hogdokpi Thoromda Land Bank asigi beneficiary Chahunga Kuntarukta Harlem na Pigani Haina Fongdoki Wafam Adu Tabak to Ontokpani Land Bank asigi Makada Law Uriba Lomi Kudingma Ngasi Piriba Har Asina Hena Faba Tinjang Kajang Daba Mahi Marong Putokpang Ngambo Eresanu Haina Mahakna Makatana Yaipam Baujel Pirakli Hello isigi wana Tadi by 27 ki asulu robo matam masida har phangda na yam wana le robo matam da se ko ge sa okena matam chana har pi duna ikoi bo lo sing u do mateng pi ba amadi lo phau da lai drab sing da pi da lo pi duna digi a chi choi ikoi bo paisa am da yaw duna em na mateng bang bi duna ikoi lo bo pi ri da ma ikoi na ma ko thau oi kang yang tha ka cheri National Entrance Screening Test NES 2021 के admit card पीबा हौरे NES exam याउनबगी register तौख्रबा candidate सिंगना official website nesexam.in da changbiraga masa masa gi login ID amadi password pishilaga admit card download tawba yaragani hairi
हाइरिबा एग्जाम असी अगस्त 13 दा पांगथोकदबनी हौखि हौजे हौजे टोक्यो दा चथरिबा ओलंपिक गेम्स की नुपी हॉकी मसाना की अनीसुबा सेमीफाइनल मैच दा इंडिया में अर्जेंटीना ngasi nungkil pung 3 makai tabada ओई हॉकी स्टेडियम दा सानरगनी सेमीफाइनल मैच असिदा माई पाकलबदी गोल्ड मेडल गिदमक इंडिया ना फाइनल दा नेदरलैंड्स का लंबा तौनगदौरिबनी पनबे याय ngasi एउ अंगनबदा सानखिबा अहानबा सेमीफाइनल मैच दा नेदरलैंड्स ना ग्रेट ब्रिटेन बो गोल 5 अमदा माइथिबा पीदना फाइनल चंख्रबनी मालेम पुमरे थेंगनरिबा कोविड-19 के लाइचत असिदगी ngakthoknaba achamba section thorang khara ngakna chatpinaba mami tv gi maikei nishingjari madudi yumdagi hek chathokfuga face mask upiu mi amaga gi marakta foot taruk arapa thambiu mai mit khutcha toina hamdokpiu amadi covid vaccine kapa yarabasing suksoi soidana covid vaccine kapthoktuna laichat asidagi kannaba miyam punna honaminasi पाकिस्तान लाइवा के शेल थुंगी का हेना सोक्सिलकपना मरम ओरगा प्राइम मिनिस्टर इमरान खान के ऑफिशियल बंगलो बरादा सांदोकलगने हाइना मीडियाना कोट तौरी मंगोन पीरिबा ऑफिशियल बंगलो असी कल्चरल फैशन एजुकेशनल अमसुंग अतोप इवेंट कयादा सिजिननबा बरादा सांदोकलगने हाइरी अरोबदे मरुइबा पाव मुहना पिजरी matang se eu pung taragi mami tv news update loisinjare mathang numit yung ba pung 12 gi mami tv news update miyeng tabiyo